ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯉꯁꯤ ꯂꯤꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯟꯇ꯭ꯔ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯕ ꯀꯥꯟꯗ ꯍꯦꯛꯇ ꯀꯥꯏꯅꯈꯤꯕ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯕ ꯃꯁꯤ ꯀꯌꯥ ꯑꯃ ꯊꯣꯛꯑꯦꯕ ꯃꯁꯤ ꯀꯔꯤꯒꯤ ꯃꯔꯝꯅꯅꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯁꯤꯒꯤ ꯃꯟꯇ꯭ꯔ ꯑꯁꯤ ꯀꯔꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯕ ꯌꯥꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯖꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯅꯧ ꯅꯧꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯔꯅꯤ ꯌꯥꯅꯔꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯅꯤꯕ ꯅꯨꯡꯁꯤꯅꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤꯕ ꯑꯩꯈꯣꯏ ꯅꯧꯅ ꯅꯨꯡꯁꯤꯅꯔꯤ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯑꯌꯨꯛꯇꯩꯅ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯕꯤꯗ ꯑꯗꯨꯝ ꯁꯥꯟꯅꯒꯅꯤꯕ ꯑꯃꯅ ꯑꯃ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯅ ꯑꯃ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯅꯕ ꯍꯣꯠꯅꯒꯅꯤꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯃꯇꯧ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯇꯥꯡꯅꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯃꯥꯅ ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤꯕ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯥ 3-4ꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯑꯃꯅ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯔꯦ ꯑꯃꯅ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯔꯦ ꯂꯣꯏꯅ ꯈꯪꯅꯔꯦꯕ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯦ ꯂꯩꯔꯛꯂꯔꯣꯏꯕ ꯅꯈꯣꯏ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯁꯥꯟꯅꯗꯨꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯥꯏ ꯂꯚ ꯌꯨ ꯆꯥꯛ ꯆꯥꯔꯕ ꯈꯣꯠꯂꯕ ꯇꯨꯝꯂꯕꯔ ꯃꯃꯥ ꯀꯩꯗꯧꯔꯤ ꯕꯕꯥ ꯀꯩꯗꯧꯔꯤ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯂꯩꯇꯦꯕ ꯅꯪꯒꯤ ꯍꯪꯐꯝ ꯊꯣꯛꯄ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯉꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯪꯐꯝ ꯊꯣꯛꯄ ꯅꯪ ꯍꯪꯂꯦꯕ ꯈꯪꯒꯗꯕ ꯅꯈꯣꯏ ꯈꯪꯅ ꯂꯣꯏꯔꯦꯕ ꯃꯇꯧ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯀꯥꯟꯗ ꯅꯪ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗ ꯅꯪ ꯃꯁꯛ ꯈꯪꯕ ꯉꯝꯂꯒꯅꯤꯕ ꯊꯃꯣꯏ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯊꯥꯖꯕ ꯌꯥꯅꯤ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯁꯦꯝ ꯊꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯦ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯐꯩ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯊꯥꯖꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯋꯥꯍꯩ ꯋꯥꯇꯥꯗꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯂꯒꯅꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯣꯔꯁꯐꯨꯜꯂꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯐꯣꯔꯁꯐꯨꯜꯂꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯣꯟ ꯇꯧꯔꯒ ꯑꯃꯅꯁꯨ ꯊꯝꯒꯦ ꯍꯥꯏꯕ ꯉꯝꯗ ꯑꯃꯅꯁꯨ ꯊꯝꯒꯦ ꯍꯥꯏꯕ ꯉꯝꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯄꯥꯏꯍꯧꯗ꯭ꯔꯒ ꯐꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯒꯁꯨ ꯁꯥꯎꯖꯅꯕ ꯁꯥꯒꯅꯤꯕ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯕꯤꯛ ꯃꯤꯁꯇꯦꯛꯅꯤꯕ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯃꯥꯒꯤ ꯃꯒꯨꯟ ꯃꯁꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯅꯪꯒꯤ ꯃꯒꯨꯟ ꯃꯁꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯂꯤ ꯅꯨꯃꯤꯠꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯆꯥꯛ ꯆꯥꯔꯕ ꯈꯣꯠꯂꯕ ꯃꯁꯤꯗꯩ ꯑꯍꯦꯟꯕ ꯂꯩꯇꯦꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯁꯤꯗꯩ ꯑꯍꯦꯟꯕ ꯂꯩꯇꯦꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯐꯝ ꯊꯣꯛꯏꯕ ꯃꯇꯧ ꯀꯔꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯒꯅꯤ ꯍꯥꯏꯕꯗ ꯅꯈꯣꯏꯒꯤ ꯈꯤꯇꯪ ꯅꯨꯡꯁꯤꯅꯕꯁꯦ ꯀꯨꯏꯁꯜꯂꯛꯂꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏ ꯇꯥꯏꯝ ꯇꯦꯕꯜ ꯊꯝꯃꯨꯕ ꯇꯥꯏꯝ ꯇꯦꯕꯜ ꯍꯥꯏꯕꯗꯤ ꯔꯨꯇꯤꯟ ꯊꯝꯃꯨ ꯃꯇꯝ ꯊꯝꯃꯨꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏꯒꯤ ꯋꯥꯔꯤ ꯑꯁꯦ ꯅꯨꯃꯤꯠꯀꯤ ꯑꯗꯨꯝ 24/7 ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩꯔꯒꯗꯤꯀꯣ ꯈꯟꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ ꯃꯇꯝ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯗꯦ ꯃꯥꯒꯤ ꯃꯁꯥꯗ ꯍꯥꯏꯕꯗꯤ ꯃꯥꯅ ꯐꯣꯟꯗꯨ ꯐꯅ ꯊꯝꯅꯤꯡꯉꯒꯁꯨ ꯅꯉꯣꯟꯗ ꯅꯨꯡꯁꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯐꯣꯔꯁꯐꯨꯜꯂꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯐꯣꯔꯁꯐꯨꯜꯂꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤꯕ ꯃꯁꯤꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯈꯤꯕꯗ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯁꯤꯡꯗꯣ ꯐꯨꯗꯣꯔꯛꯂꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯈꯟꯅꯔꯒꯅꯤ ꯁꯞꯇꯥ ꯑꯃ ꯈꯪꯗꯦ ꯍꯞꯇꯥ ꯑꯃ ꯈꯪꯗꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤꯗ ꯂꯩꯔꯒꯅꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯑꯃꯨꯛ ꯍꯟꯖꯟꯅꯔꯒꯅꯤ ꯑꯃꯨꯛ ꯁꯦꯝ ꯊꯤꯡ ꯑꯗꯨꯝ ꯇꯧꯅ ꯆꯠꯀꯅꯤꯕ ꯃꯁꯤ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯕ ꯊꯥ 6-7 ꯍꯦꯟꯖꯜꯂꯕ ꯇꯥꯏꯝ ꯇꯦꯕꯜ ꯊꯝꯃꯨꯕ ꯑꯩꯈꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯁꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯐꯝ ꯊꯣꯛꯏꯀꯣ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯁꯤ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯟꯗꯥꯗ ꯄꯨꯡ 1-2 ꯇꯨꯝꯃꯝꯗꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯅꯒꯗꯕꯅꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯣ ꯃꯗꯨ ꯁꯣꯏꯗꯅ ꯇꯦꯟꯁꯤꯜꯂꯛꯀꯅꯤꯕ ꯁꯥꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯛꯀꯅꯤ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯅꯝꯕ ꯀꯥꯏꯅꯔꯤꯕꯁꯦ ꯃꯁꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯂꯩꯅꯗꯕꯗꯒꯤꯅꯦꯕ ꯃꯁꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯕ ꯅꯪ ꯇꯁꯦꯡꯅ ꯁꯦꯡꯅ ꯐꯣꯡꯗꯣꯛꯎ ꯍꯥꯏꯌꯨꯕ ꯅꯨꯄꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯨꯏꯁꯜꯂꯛꯑ ꯃꯇꯨꯡꯗ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯅꯠꯇꯦꯕ ꯋꯥꯔꯤ ꯑꯗꯨ ꯂꯩꯁꯜꯂꯛꯇ꯭ꯔꯕꯅꯤ ꯕꯣꯔꯤꯡ ꯑꯃꯁꯨ ꯆꯨꯔꯛꯏꯅꯤꯕ ꯃꯁꯤ ꯕꯣꯔꯤꯡ ꯆꯨꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯕ ꯅꯨꯡꯁꯤꯔꯤꯕꯅꯦꯕ ꯅꯨꯡꯁꯤꯔꯒꯁꯨ ꯋꯥꯔꯤ ꯑꯗꯨ ꯍꯧꯗꯣꯛꯅꯤꯡꯉꯥꯏ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯍꯧꯗꯣꯛꯅꯤꯡꯉꯥꯏ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯒꯗꯕꯅꯦꯕ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗ ꯅꯪꯒꯤ ꯅꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯀꯨꯏꯅ ꯁꯥꯟꯅꯅꯤꯡꯗꯕ ꯐꯥꯎꯔꯛꯑꯕ ꯈꯤꯇꯪ ꯕꯣꯔꯤꯡ ꯂꯥꯛꯑꯕ ꯁꯦꯝ ꯊꯤꯡ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯐꯥꯎꯔꯝꯂꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯒꯗꯕꯅꯦꯕ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯗꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯗꯦ ꯑꯃꯅꯗꯤ ꯍꯧꯗꯣꯛꯄ ꯇꯥꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯃꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯄꯟꯊꯨꯡ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅꯁꯤ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯀꯨꯏꯁꯜꯂꯛꯂꯦ ꯅꯪꯅ ꯑꯩꯒꯤ ꯃꯒꯨꯟ ꯃꯁꯛ ꯈꯪꯂꯦ ꯑꯩꯅ ꯅꯪꯒꯤ ꯃꯒꯨꯟ ꯃꯁꯛ ꯈꯪꯂꯦ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ
marakta sangaga ngahak call taro wari sanasi aduga nuntin ngahak wari sanasi numidhang ngahak wari sanasi mataw asumna tawraga nongmagi matam khara khara kaithoga wari sanasi ekhoi numit chuppa ma phone napladuna phone da wari sanaduna leibase masi tawhumsi nangsu nangi apamba tawningba honaningba kya ama laigani maduda nang focus taw sangma matamda call tawro aisu sangaga di receive tawrake maduda warauna gumsi haina laga ko time table ga thamuba madu oraga di nokhoi gi nungsibado adum lasting oina chatkani sangna chatkani ba khana chaina ba mat thoi na ama bu thadu tuna chatningba phawroiba nupi adun su nambu thadu ningloiba usalaba matungda kuina adum wari sanaraga di mioiba gi hakchangda nupi adugi su khangde nupa adugi su khangde masigi feelings ase phawraiba nang asi nupi amaga wari sanare su khalasiba nang asi nupa amaga wari sanare su khalasiba nupa aduga nang wari sananingai leisalaktere wari sanaga da bapunamak sanare nang boring chureba nang masigumba mioi ama ore khalasiba nang nupa ado nang kuire wari sanakpa mase boring chu sale nang atopa nupa koininge su khalasiba nupa ado na atopa nupi koininge su khalasiba nang na nakoi ani kaina khraba matungda nang atopa nupa koi khre mana atopa nupi koi khre su khalasiba koi khraba matungda nakoi ani gi nungsibagi ahamba haurakkhibado mataw adumna nupi aduga su nupa aduga su nakoi same thing nauna haudoriniba nauriba matamdadi nupi aduda nang same matam pigani nauriba matamdadi nupa aduda nang same matam pigani nauna wari sanaba hoganiba mana nangi maramda khangnan ma honagani nangna magi maramda khangnan ma honaganiba numit chupama yari makai wari sanagi haibase phawani sananinganiba matam khragi matungda amu se mamangda nangi nungsiba leiramliba aduda phawrakhiba boring ama churaniba nungsiba se honglaga suko akhoi boring chuba haiba boring chuba ama laiba masi boring chuba se nungsidaba nateba nupi adubu nupa adubu masi matam aduna amana magi magun masa khangnaraba matungda masi gi matang ama se laiba masi gi matang ase khoi yam thina khanthaningai niba nang ngasi nupi ama bu kainaraga atopa nupi ama bu koi khrabasu maduda nauna hawgani adum matam khara lairaga nangna mamangda koi khiba nupi adugumna adum boring pharokani adu sarupudi nungsigadaba amada nungsiraga fajana understanding lainarakpa matamda amana amada magi apamado hainaraga matam chana matam thanana matamdogi matunginna wari sanauba nakhoigi nungsiba ado long lasting oigani panthung yogani ba masini aina haijaning ba haibago akhoigi nungsinabada kuina nungsige khallagadi masigi mantra haibase topa kari su natte ko aina haijari base masigi process ase follow tawduna chalaba nakhoi nungsibada nungsinabada kuina nungsinaba ngamgani adu maduna kuina nungsinarakpa haibase soidna panthung naksalakpaga chap manaraponeba so guys thank you so much yengliba myamna nungsibiduna aigi channel ase subscribe tawba kawiranganu mathangda su masigumba wari kya ama puduna lakpa ngamba oijage thengnarasi aigi mathangi video da matam adu phawgi damakta kainarasi bye bye kanglei mana yai phare